Ahanbada maruoiba pau. Ani suba tangkaki oina hayeng pangthokadoriba mikhal asida hingsagi thawung singdagi ngakthoknaba Election Commission of India da aiba cherol thadna khangankre haina MPCC gi hanagi working president KH Ratan Kumar na fundurakle. Hayeng pangthokadoriba ani suba tangkaki Lok Sabha mikhal ase ing tapa mikhal ama ohenna hotnasi haina Outer Manipur Parliamentary Constituency gi returning officer Antam Subasna appeal torakle. Mairen manungda fumlaga purakpa lupa crore ahumga lak yang khairomgi mamal oigadaba brown sugar ga kwanana myoi ani kuntramapan suba Assam Rifles na Jiribamgi kunjabondigi fare. Anti-drugs campaign Vishnupurgi Thomi Singh amade kwakta miyam anigi marakta pau fauna hodabadagi irang thokre gypsy ama miyam na mai thakre. Amadi Mikhal ki puarida amuk lehauragataba ngapigani Mikhal ki puarida adumak lehauragataba mongda Manipurda thokliba irang asina marak oiraga lanjenari ba border amakhake special polling station ama Technopal district ta thamgadori.